Singbu Nomaitem Kajal Devina Kurumjari Ahanbada Moroiba Pau Pijari Sanaroi Sengi Numit Lisingani Kunmanga Pang Tokre Governor Ajay Kumar Balana IIT Complex Mantepungkrida Additional Classroom Ama Sangakre Amadi Numit Nini Sitagadaba National Conference Amaso Hudokre A rebuttal to Manipur ki Pat Haina Mingthonba panel discussion Pangthokre Loinana South Korea da highway overpass kintarakpagi thodokta thabak suba miyoi mari siri taruk sokle Mapungwa pau Malemgi mafam kaya da pangthoknabagum Manipur da so ngasi sanaroi singi numit lisingani kunmanga Kumal Lampak Sports Complex ke Damda Pangthokre Manipur Lenga ki Department of Youth Affairs and Sports na senduna pangthokiba sanaroi singi numit ki tharamadda Manipur gi Governor Ajay Kumar Bala Chief Secretary Prasang Kumar amadi Olympian Khatrimayum Thoibana mathang sitna Chief Guest President amadi Guest of Honor oina saruk yaki tharamadu gi manung chana usu amadi taekwondo sanaroi singna Fazaraba demonstration ama miyam da kudol tamki loinana masak nairaba lamdamasigi sanaroi singda kudol popiduna ikai khumnamo utpadana tana handak Uttarakhand pangthokiba Kuntra Nipan Suba National Games Saru Yaruba Sanaroi Sing Amadi Gold Medalist Singbu Sel Oina Lupa Lak Ahum Pidina Puning Tawaki Tharam Aduga Marilena Manipuri Governor Ajay Kumar Balana Chief Guest ke Warwal Piraduna Hai Sanaroi Sing na medal Fanglakte Haiduna Wakal Hantaba Tobiganu Sanaba Haibasi Amuk Poba Amuk Kaba Matak Makha Naiba Legani Aduna Sanaroi Sing na Khwaidagi Maru Oribadi medal Masing Yamna Fangbaduna Te Hotnaba Leptana Adum Saru Yawagi Thongna Aduni Khwaidagi Marudi Manipurda talent leiba sanaroi masing aduki matik leiriba parents oja singna shu hena thona hapiduna sanaroi singbo hotna hanba mathau tai Olympians athletics kaya ama leiri national international ge thakta Manipur ge sanaroi singna kanna hotna duna makhal kaya gi masanada saktakli amadi hena mingchat prokna ba hotnari government naso sporting culture ase yokhatna ba mateng kaya pangduna lakli makha tanasu pangkhigani Lisingani Tara Nipandagi Hanglakiba National Sports University na ngasi phawbada lepa leitana afaba sanaroi masing khangdana puthorakli maru oina university asi sanaroi singbu yokhatpa sanaroi masing henna puthokna bagi wakhallonda inform oiduna lakli lengakna lekai khudingi sanabung ama thamduna afaba sanaroi sing puthokna bagi pandamda state lengakna chatakiba khungang ama sanabung ama haiba scheme asigi makhada tongan ba district singe playground humfu sana ba project asina khangatli masina hawrokli Angang Singbo training makal kaya ama piduna hena afaba lambida purakpak ngamlagani loinana afaba sanaroi sing puthokpada achoba thodang laukiba sanaroi singi manglan thunghalliba coach trainer singbo su thagapa phongdokhi The Department of Youth Affairs and Sports is implementing a coaching program named Regular Coaching Centers in 24 sports disciplines under the supervision of experts and trained coaches. This program is designed for a duration of 6 months for each batch, and the motto of this program is catch them young, and the objective is to provide training space where young athletes can improve their skills. That's how we build the Huyan Lalong Manipur Thangta Cultural Association Iril Bungnaso ngasi pangthokiba sanaroi singi numit pangthoki tharamasi ga mailena association asina nauna puthokpa sajal amasung thang leitengi production so utkre Imphal iski Iril Bungda leiba association asigi sanglen da pangthokpa tharamaduda DSAC Iril Bungi principal professor Hais Amujaw amasung Huyan Lalong Manipur Thangta Cultural Association Iril Bungi director Padmasri K Sana Thoibana mathang sitna athoiba Mithung amasung tharomapu oina saruk yaki tharomasigi matangda association asigi secretary Guru Mayum Bisheshorna lamdam asigi ning tambangak pada achoba thodang lauram liba thang tagi mahaida sajal gi kanglon yamna mathau tai sajal ningthina tawbana sanaroi singda masa mahu fana thambada natana afaba wakhalon piba ngamlibani loina harok liba mirolda culture ga mari lenariba mahi asi ningthina khanghanba haibasi yamna tangai fadaba amani masina mutkhigadauraba lamdam asigi culture khatna bhotna bada mateng oigani haina phongdokhi
Arambai Tengol gi luching purial yauna thomi khara governor unakre santi hanjallakpa yauna AT gi maikaidi gi demand tara yauba memorandum governor da pishin duna wari sanakre Arambai Tengol gi luching purial korau nganba khuman masa amadi AT GHQ gi PRO Robin Mangang su yauba AT gi team ani ngasi nimidang wairang pung 3:3 rom taba matamda Manipuri governor unanabagi damak Ras Bhavan da changakibani Fresh na fangba pawgi matung ina cultural organization ama oina tholakhiba Arambai Tengol gi team asi governor ga unaduna demand khara thamlaga wari sanaki governor unaraba matung Ras Bhavan gate mamangda pangthokpa pawmi singa unaba amada PRO Robin Mangang na hai governor Ajay Bala Kumar ga ngasi pung amorong wari sanabada Arambai Tengol amadi governor ani ki marakta Laibak asigi leiriba issue ase loisinduna santi hanjil halaknabagi matangda understanding ama leinare paumi singna hangba wahang amagi pakum piraduna mahakna hai AT gi makaidagi demand tara yawba memorandum ase pishinbani hariba demand sing ase thabakta onthokpaga mailoinana kaidagi di hojik fawbagi oina khotlaising pikhatpagi wafam leitri terms and condition khara da yanaba purakpa highway sing hangdokpa amadi hanagum tangdu leitaba fibam lagtuna aikoi masal ge marakta changthok changchin yarakpa tarabadi khotlai sing surrender tawani haiba wafam chapchana thamlam drabasu condition khara ge matung inna makha taba firep lorokani haiki wari sanabadu da governor ge maikaidagi athubada santi purakna bahotna gani haibagi thajaba pirakpa loinana miyamna somateng pangbinaba haidaki 19 की कमांडर को लंगोल बगा कोई मरी गवर्नमेंट साइड की कदो बा गवर्नमेंट साइड की थोदो ना सुयाव के गवर्नर की थाजा बसी फुल पीस लानी हाबगी दुगुम थाजबा पिरी अदवाइ तोरगा कोई दसु माला रिक्वेस्ट तौरी सी करी हाइतारे पीस एंड नॉर्मलसी लाखना कोई मैम मतें पांगबी हौजिकी खुलाई नुंगाई मैम पिखना बखना बसिगी सिचुएशन जी लोयर मतुंगा हाईवे अखोई लेदिबा हाईवे निमक लोय हांगदोगा अखोई लोयनमक चंगना थोंगना याबा हानगी हानगुम नॉर्मलसी लेबा स्टेट अमा याम लिंक तप लेबा अमा दुंबा लेबा अमा ओइनबा माना थु मतुन कोनरनि हादु खुलाई थादोक पसिदा कनो सोल्यूशन पुरकप ngamgani na Arambai Tengol थाजबी ब्राप ताइबी उबा आदु अखोई कोन मतंग साम हाइजर ngsi mak हाइजर थैंक यू Mantri Pukhrida Laiba Indian Institute of Information Technology IIIT complex tangase Governor Ajay Kumar Balana anoba makhalgi technique teaching methods sing sizinaduna mahiroi singda takpi tambigadaba modern facility kaya yauba additional classroom complex ama sangakhiba loinana Indian Knowledge System IKS in Higher Education haibahiramda numit ini chimna pangthokadaba national conference amasu haudokre IIIT Senapati Manipur Sinduna pangthokiba tharomaduda IIIT Senapati Manipur gi Board of Governor gi chairperson Dr. Suki Orawan IIIT Senapati Manipur gi Director Professor Krishnan Bhaskar amadi Director General of Police Prison Christopher Downjel na atoiba mithungnen oina saruk yaki Tharom aduga mari lenana Governor Ajay Balana makha taraduna IIT Gumlaba Institute ama state asida thamduna India gi atopa state kayadagi mahiroi kaya Manipur laktuna mahei tamliba asugumna state asigi mahiroi singnesu IIT asida changduna mahei tamba khaknatana atopa lamsingda chatuna mahei tamba amadi miyoi kaya thengnaduna mahiroi singda makhoige knowledge hengat hanba ngambada natana nation asigi amata oibagi wakhalon adugi changsu wangkhat hanba ngamgani loidana India gumlaba traditional oiba knowledge marang kaina leiraba leibak ama oina ngasigi mahiroi singna matam adugi wakhalon amadi Indian knowledge system asi ningthina khangbagi tangai fadaba lei amadi NEP 2020 lakpaga iroinana ngallingai matamgi knowledge system singsu mainstream education oina tamlagani haiki masida natana Manipur gumlaba indigenous knowledge practice marang kaina leiba state asida mafam kayadagi mahiroi kaya lagtuna mahei tamba sisu makhoi ahianba knowledge kaya phangani thajai haiba wafam su phangdokhi and sustaining livelihoods whereas it maintains environmental balance also. So I'm sure when you were studying here you would have seen that. Lastly, I would like to congratulate all the students and the organizer of this 2 days conference on Indian knowledge systems in higher education, which Professor Krishnan rightly described as a step towards Viksit Bharat 2047.
Manipuri Governor lut taukiba amadi aina yadaba pairiba khutlaising surrender taroknaba appeal tarokpagi response oina Bisnupur District Police ta khusu khutlai kaya khusinarakhre hariba khusu khutlai adu district asigi manungda tongan ba police station singda khusinarakhibani hariba khutlai dudi number police station dana Countrymat SBVL ama Countrymat rifle ama SBVL ama DBVL ama 303 rifle ama masigi magazine amadi kapa yariba maru tara manga smoke gun ama 7.62 mm gi kapa yariba maru taruk 36 hand grenade ama smoke grenade ama stun cell ama cherry smoke cell normal ahum cherry smoke cell soft nose mari cherry smoke cell RL ama Baumfeng handset ahum bulletproof plate ama bulletproof vest nipan assault vest mari multi magazine post ahum armor helmet tarukni Moirang police station da khusinna khraba khuchukulai singaduna SBVL ama DBVL ama magazine ama galoina ba SMG carbine ama 303 maru Humudra 7.62 mm gi maru tara 36 HE hand grenade amani amadi tear smoke anini Phagaukchau Ikai police station dana SBVL gun ama 12 bore cartridge manga smoke bomb ama bulletproof jacket ahum helmet ani amadi Baofeng set ama kusinaraki Bisnupur da kusinaraki ba khulai singdudi magazine ama galoina ba SLR ama magazine ani galoina ba insas ama DVVL gun ani SBVL gun ahum magazine galoina ba 303 rifle ama kapa yariba maru kulumdoi atopa 303 rifle ani .22 pistol amadi masigi magazine ama sakhangdaba magazine ama lethal shell ama AK arm ani 7.62 ballistic cartridge tara M16 gi kapa yariba maru kuntaret Chinese hand grenade ani 36 HE hand grenade taret mortar shell ama stun grenade ama detonator ahum bulletproof plate ahum vest kun bulletproof helmet furit mapat amadi khongrau amani Manipuri Governor na tha sege kunda lut tawkhiba khulai sing hapta amagi manungda pikhalaknaba khangan khiba matung ngasi mangani chonba numita singjamai chunga da leiba 4AR da khusinarakhre voluntary surrender tawakhraba khulai sing adudi 12 CMG guns ani 303 rifles ani SLR rifles mari SBVL rifles 303 rifles ke magazine ani CMG guns ke magazine tarani toy SLR rifles magazine ani improvised explosive device IED ama 303 rifles lab round maru kuntra humdoi SLR rifles ke lab round maru kuntrani toy SBVL rifles lab round mangani hari ba khulai singadu ngasi ayu singjamai chunga da leiba 4AR camp da joint security force na khulai singadu paumi singi mamangda puthotuna utki hauji fawi oina tonga mafam singdagi khulai kuntra gi mathak amadi machak mathum sing surrender tawakhrabani Board of Secondary Education Manipur na lauba class 10 gi examination gi ngasi thokpa social science ke question social media singda exam hagodaba pungkai ama watinge matamda thagatpa thenari basi athuba matamda boss na action lakhat kadabani haina Democratic Alliance Students Alliance of Manipur Desamgi General Secretary Nongthongbam Thoithoibana Phongdokre ngasi kwa kaithal da leiba lup asigi mayai loisang da pangthokiba paugi mifam amada wafam asi phongdokladuna Thoithoibana hai tha asigi 18 dagi hauduna satharakliba class 10 gi examination asida exam center kayada aranba pambai sijinadana yamna ingna chikna mahiroi singna exam thana ba honaduna laklingai churak asida all is gold haina mingthonba WhatsApp group amadi Football Geography haina mingthonba WhatsApp ani asidagi ayupong nipan makai taba matamda question paper thagalakpa thengnari basimak yamna laibak thibani exam haudringaida asigumba question asi social media da karamna Thadorak libano hiram asida traineri ba miyoi sing inquiry committee ama semduna makoigi mathakta lokhatpa yabe action lakhatkadabani amadi board of secondary gi maikaidagi shu asigum laba tukat charaba thaudok asida traineri ba kudimak athuba matamda phagatuna makoigi mathakta akanba action lokhatlo haina su phongdokhi Ladiba Mamsi said, Todona, Ikai Kunadagi Mong, the Hansin around Pambase, Tono Honor Mamsi, Matata, Akano being some Mototai, Marmatuna, Ladiba, Section Kudimak, Akogi, School to Williba, Mamsingi, Association Mams lady to the Guardian, Association lady to the Tuan Mahiru Mams lady, Aduga, Mapuina, Borough Secretary Education, Authority to
असिगुमलबा यामना तुगचनिंगाय ओरबा लिचर साजा सलिबा मियोसिंग से मसिदा अखनबा मियेंग संगा कांदा चप चाबा एक्शन लोखनबगी दवक्ता अखोय अपुनबगी ओइबा फिरेम लेमिनरगा असे हाइबा मियोसिंग से मसिदा परामा तमिदोंनि हाबसे लेबा म्यांग मफमदा देसांग मेकेदिगी नोरम थमजरी Amaromda League Ore Haribak Ngasigi Boston Malauba HSLC exam 2025 ki social science subject asi hauzik fawi oinadi exam cancel taunaba warep lobalai haina Boston secretary S Jitalal Sarmana fondorakli hiramasiga mailinana Boston gi office ta pangthokpa pangmi singa unaba amada Jitalal na makha taraduna Boston na kanglon chumna pangthokna bahotna riba exam asibu lana ukhanba hotnabada Chenaba Miyoi Singh Fanaba Boston Makaidegi Cyber Crime Police complaint to Kraba Matung Boston official Amadi Examination Committee Oiba Mifam Ama Pangtokle Mifam Maduna Supna Kaktagi Watcher Group Ani Kaktada question asi Tadok Lambo Oibana Housing Forward Oina Lady but Fibam Asida exam asi Hector cancel Taunaba Warrior Lobody Lay 3 Aduba Housing Police Nut Tizilaba Sida Fanglapa report adugi matung inna makha taba kari thabak pakhat kadagi haiba adu lepkani maramasana miyam nasu Boston na kanglon chumna pangthoknaba hotnaba exam asibu mapung fana pangthokpada cooperation PBU haiki New Delhi da tha sege tara nipan da pangthokhiba Manipur ki bat kauba tharom amada Manipur ki irang asege matangda la Afam kaya yaukiba dubu semdoknaba amadi achumba du miyamda khanganaba ngasi kokomina sinduna a rebuttal to Manipur ki bat koba live panel discussion ama pangthokre classic hotel da pangthokiba khanane nabagi tharom aduda retired IAS RK Nimai IGN Travel University ki associate professor Dr. Homen Thangzam DM University ki associate professor Dr. Noni Arambam kokomi ki convener Khuraizam Athauba historian Dr. Malem Ningthauza Amadi MSAD former president Miras Hakorina panelist oiduna Manipur ki bat tongan ba mioi kayana fongdokhiba wafam singne duna achum aransing puthoki loinana UNI gi bureau chief Ningthau Khongjam Saitejna moderator oiki tharom aduga mailinana kokomi ki convener Khuraizam Athaubana fongdorakhibada tha Kumathoi henna churang nunduna lairiba irang asigi marakta tongan ba India gi mafam singdagi miyoi kayana tongan ba narratives puthokduna disinformation amadi misinformation campaign kaya saduna thokliba irang asi lana uhan khiba yabagi fibam ama lakli Kuki militants singna drone bombing sa tharakpa matamda India gi army chief yauna Manipur drone bombing sa thabalai ground report gi khangba ngamle haina phongdokhiba amadi thaidoknaba hotnakhibadu handakta NIA na court file tarokpa matamdadi drone bombing nifu hena thaladuna landakre maduda chenaba mioi adu fare haina phongdorakpa sina India gi achau asang kaya amasu Manipur gi irang asigi matangda misinformation campaign sataduna lamdam asigi micham miyam kaya da chamamnaba pokhale haibadu mayek sengle Hari basing asidagi ngakthokpa ngamnabagi khongthang ama oina ngasi ahanba oina tharom ase pangthokpani tha sege tara nipanda Delhi da India gi masak naiba miyoi kyana saru yaduna shinkhiba Manipur gi bat kauba tharom amada hanagi home Union Home Secretary amadi hanagi Manipur gi Chief Justice ke maikaidagi irang asigi matangda afaba achumba wafam kaya thamkhrabasu atopa panelist kaya na aramba wafam kaya phongdokhibaduna India gi miyoi kaya dasu lana uhankhiba amadi lamjingkhiba yaba maramna ngasi tharom asi Manipur gi bat tharom gi pakhum pinaba rebuttal oina pangthokpani mahakna makha taraduna hai ngasi kokomi gi YouTube channel amaso launch tokhibaga loinana miyamda hena wakhal losing ohennaba hotnaragani haiki Media House Manipur ki Media House in Naukune Mangna access to Wiana Navagi Koi Adu platform Masu Koi Nasi Lost of Jabalona High Basim Motorum Simakatana Koi Aran narrative to Kinaba Zakibaba Aruba issuing the Kokomina Sigumba Rebuttal ki Thorum Sing Silla Silaga Indiagi larger audience in the Aran Basing Chutona Navagi campaign as Koi Nasina Hanbo Makata Junction and Naba Sinjabazu Thorum. India gi lona thingkraba lalholop Revolutionary People's Front RPF ki nifutarak suba mapo kumantarong ngase Manipur gi Chingni district sing yauna tonga mafam singda paksan na pangthokna khre mapo kumon asega marilina na Imphal East district ki tonga mafam kharade su pangthoki lalholop asege lanmi singlop People's Liberation Army PLA gi lanmi sing na saru yaduna pangthoki batharom aduda Manipur gi ningtam yawal ki damak thawaina pontha pi khraba thauba singi mafamda daikhumna ba utki bin asege
asiga mari lenana ngasi ayuk anganbada Imphal East District ki tongan mafam singda party asige thawan michak amadi fau pareng yekpa angangba machugi phiral amadi banner sing lambigi chidai singda thetpa miyamna thengnaki panba yai ningkha tamna leiramba Manipur bu amuk hanna India gi makhuttagi ningtamba Hanjun Hanavagi Pandamda listing amachamapan humudra mapangi ngasigi numit February tang kunmangada RPF lingkhat kibani. New Delhi gi Talkatora Indoor Stadium da trahi sigi April tang taran nipan dagi kun fawa pangthokadawriba 10 Federation Cup Jit Kunedo Championship 2025 ta saru yarwanabagi damak state asigi sanaroi singkhanbagi state trial selection ama lakliba tha March ki tang anida Yaripok Bisnu Naha Mayai Lekai Community Hall da Jit Kunedo Association of Manipur na senduna pangthoklagani maram asana trial selection da saru yaningba JKAM gi sanaroi coach amadi technical officials singna matam chana lagtuna state trial selection da yarwanaba Jit Kunedo Association of Manipur gi dagi khangal lakli Irecha sengi damak ka thoklaba I haiba wakhalon sida Bisnupur district ke manung chanba tawbul awang lekai dagi ningthauzam ongbi prem latagi mapuroiba aduga ningthauzam darshan gina apokpa lekhidraba ningthauzam ibom chagi mingda epibagi tharom amangasi lamfelpata leiba Regional Institute of Medical Science ke Department of Transfusion Medicine da pangthokre tharom asi Green Brigade Manipur Indian Red Cross Society Bisnupur district branch Manipur amadi Department of Transfusion Medicine RIMS na State Blood Transfusion Council ge mieng makhada pangthokibani tharom asida Green Brigade Foundation ge founders oriba IRCS Bisnupur District Branch Joint Secretary Langbom Premjit Life Savers Manipur ge Managing Director K Padam Kumar IRCS Imphal West District Branch ge Chairman Dr. Bangkim na athoiba miyoi sing amadi resource person oina saru yaki ngasi pangthokliba tharom asi Irecha singi damak kathoklaba igi kunipang suba episode ni tharom asida nupi manga yauna miyoi kunithoina epki pokpa siba natroga maru oiba tharom khudimak asigumba kanaba hiram amada onthok minarabadi paisa ka hena chading tawthokpasu thingba ngamgani Manipur da leminariba mipum khudimak nungsinana amadi lamdam asida igi awatpa leiroi haina seminariba organization singna appeal tarakli Ngalingai matamdagi khun ngakpa icha sing leram labadi ngasi micham kaya mayung makai thadotuna relief camp sing da leram nibasi leram dabasu yai haina moredagi lanjalaktuna hauze akampata leiba Ideal College ta hangduna leiriba relief camp ta sungda famlauduna leiriba more ward number 7 dagi santi na phongdokre khun ngakpa icha sing faba yaroi athuba matamda NRC sana halu Manipur da tongaba separate administration thamba yaroi amadi IDPS sing makoi gi pokna famlamdam singda hanjunba yanaba sembiu haidana committee on Protection of Maitai Victims Cop Map Morin Asenduna akampata kiba wakat mifam aduga marinana ondokibani santi na makata aduna hai Manipur da haukiba trahi lisingani kulumdoigi me ahumdagi hauduna ngasi fawba kukim neten singna makoigi tonganba administration ama tanduna micham miyam kaya halakpa amadi chingkhong chingya nakna khundaba Maitai sing Giyum kay may natumna thadorakpada Manipur ge saktam kaiba yaroi haiduna chongthorakliba khun ngakpa icha sing noma kangdena security force sing na phajin punsemagi thabak tarokpa si mama oibi sing na yaba ngamloi khun ngakpa icha sing ngalingai matamdagi leramlabadi ngasi Manipur da thokliba mishi mina asi thoklamdabasu yai khun ngakpa miyoi singna masa ngakthok chanaba leiriba mafam singdagi makoibu India government amadi Manipur lengakna lauthok piganu khun ngakpa sing lauthok khibana mafam aduda leiriba Jaraba miyam awafam da taduna lip cam da changda fam lauduna leiriba miyoi gum makhoisu tagani maram aduna thokliba lan asi loijiba fawba khun ngakpa faba punba tawba yaroi haina su phongdokhi thoidokpa awaba leiki habiai akoi haidu haningdre penda budi am lei adubu haru daso kana ra khoi laibu ta thokrabani aduna yam changado haningde Hangde ngo punchije sumena sum taroga do sangrara jung khali wakanda ima je haining badi Nongmaibong Chakpram Lekai Development Committee gi tare suba mapo kumangase Nongmaibong Chakpram Lekai da leiba multi utility park ta pangthokre mapo kuman tharom asega marilena Nongmaibong Chakpram Lekai asigi khwaidagi ahan oiraba
Kaisam Ngangbi Devi Chahi Marifutara Mapan Amadi Waheng Bamuda Chandra Singh Chahi Marifumapan Anida Ikai Khumnaba Utki Bagaloyana Angang Singi Oina Sanana Bakpotlam Kayaso Nauna Sangaki Taramaduda Nawaibam Chakpram Lekai Development Committee Chairman Chakpram Rupa Chandra Singh Amadi Eastern Students Club Nawaibungi President Nongthombam Indrajit Singh Na Mithulian Oina Saruk Yaki Taramga Marilinana Nawaibum Chakpram Lekai Development Committee Gi Secretary Moirangtiam Nishikanta Singh Na Phongdoroki Bada Namoibung Chakpram Lekai Development Committee Asigi Mapokuma Namit Asida Lekai Asigi Khwaidagi Ahan Oiraba Amadi Oiribi Khanduna Ikai Khumnaba Utnaba Miyamna Yanabagi Matung Inna Ahan Anida Ikai Khumnaba Utpani Chahi Marifutara Mapan Helebi Kaisam Ngangbi Devi Pokpa Namit Asibu Kumsi Sahidagi Hauraga Committee Asina Pokpagi Kumon Pangthoklagane Phongdoki At Manipur Rifles Battalion Chandel da Harvinder Oina Rifleman Amana Chief Minister gi Mingshi Naduna Tabak Happy Gani Haiduna Mioy Ahumdagi Lupal La Kontra Matugi Sempam Lauraga Lot Kre Haidi Hari Basempam Asi Chief Minister da Piduna Tabak Soidina Ihola Kadabani Haina Tazaba Piraga Loki Bani Haina Imung Manung Namaral Surakli Lujana Tabak Haidok Pada Yarok Tabadagi Sel Pitopina Bahajarubada Toning Bataro Haina Kihalakli Haidi Watu Asida January Ba Rifleman Adugi Mamingdi MD Taha Huisen Apopa Leki Draba MD Anam Kawi Thawal District ke Faudal Maning Lekai Dagini Haujikna Nepal Subar Manipur Rifles Battalion da Harvinder Oina Koksing District ke Sugunu Bazar da posting Leibane Hari Mahaki Rifleman number na 55800 ni Rifleman asina Chandrakhong Charangpat amasong Faudal Leiba Naha Ahumdagi Hari Basempam asil lauduna Haukiba Chahi Lisingane Tara Mapanda Kiba Tara amasung Tara Mathoi Shuba IRB da Tabak Happy Gani Haina Lupal La Kontra Mathoi Lau Kibani Hiramasiga Mailena Ngase Manipur Press Cup da Pangthokiba Paugi Mifam Amada IRB Oinaba Sempam Piru Bani Hariba Naha Ahumgi Imung Manungi Miyoi ni Haiba Chorang Patagi Athokpam Bijeta Koba Amana Hai Lupal La Kontra Mathoi Sempam Adu Leijaba Sana Lupa Kaibada Konadabadagi Mingondagi Puduna Haukiba Chahi Lisingani Kungi January Thada Lau Kibani Sempam Adugi Manungda Mahaki Now Nupagi Lak Tara Mathoi Atopa Naha Anidagina Lak Tara Lokibani Bijetana Makata Duna Hai Sel Lokibam Tamda Tabak Soidana Yauragani This Pong Bada Yaurabani Haina Tazaba Fawa Pira Kibalei Adobo Tabak Haido Bada Yarok Tabadagi Sel Handopina Ba Haizabada Handokani Haina Ngase Fawa Pitotana Lep Lakpani Hanjan Unavada Imung Ahungi Lupalising Yankai Rom Handorakpan Natana Atopa Senpam Handoktana Lady Makata na Pibi na Bahizabada Lotu na Laikibani Laibok Fabadagi Unaraba Matung Mahaki GPF Fund Lautok Laga Sel Piragani Haina Tazaba Piraklaba Matung Asi Fawa Pitokta na Lairakpani Sel Piru Bagi Asweba Adudi Yazay Haraduna Adubulenga Kitabak Toriba Amana Corruption Toribasi Tiga Piduna Matik Jaba Jarak PBU Luna Makata na Atopa Lenga Kitabak Toriba Singasu Miyam da Namtak Toduna Taza Halaga Sel Lauduna Corruption Tobagi Chotna Bimutapiu Haina Marina Vashingi Mapamda Apil Tarokli Hoi big lale sai habak pesa je pibe ya de corruption to go ya de haba khang na ko je pi ure lale adu duga sigi lale ngai mathak sida masa ju thabak ama to bi ba mi sak ama oina mana anti corruption koi corruption to go ya de haba khang na mana thabak to bi mana paisa je loksan laga koi je on pi bani na sarkar ki mai kai de ki jo mari lai na ba authority ki mai kai de ma je kari action lokat pa ya haba je sintang mideng jang na ba hai je Leibak Asigi Ahanba Hyperloop Test Track Mapung Fana Sembal Verabanina India Ki Transport System da Ahongba Amal Lakadauri High Speed Transport System da Maru Oiba Kongthang Amal Laklagani Haibagi Confirming Video Ama Railway Ministry na share Taukre IIT Madras na Semba Hyperloop Test Track Asi Meter Jamli Tara Sangi Amadi IIT Madras Campus Manungda Sabani Kongjal Yang na Chenga Daba Tungda Lakadaba Technology Asigi Project Asigi Sempam Indian Railways Hyperloop na Putokpani Technology Asi Passenger Sing na Kongjal Yang ba Amadi Soida Ngam Daba Kongjal Ama Fanglagani Hyperloop System da Train Gi Kongjal Asi Pungda Kilometer Listing Ama Chama Oigani Bullet Train Gi Kongjal Asi Pungda Kilometer Chamli Yankai Oiragani Technology Asina Passenger Sing Makoigi Kongjal Adu Minute Contragi Manungda Mapung Faragani Delhi Dagi Jaipur Natraga Mumbai Dagi Pune Fawi Kongjal Minute Contrada Yauragani Hyperloop Track Ki Chayeng Oina Train by Yamna Tuna Hauragani Hari Chayeng Train by Sina Mai Pak Rabadi India that large scale that Tabak Oina Pathat Kadauri
South Korea da highway overpass kinthorapagi thadokta yamdrabada thabak suba miyoi mari sire tarukna sokre lekhidraba singi amadi ani amadi Chinese ne hari capital Seoul dagi kha thangwada leiba Jeonnan da thokiba thodok aduda soklaba miyoi taruki manungda mangadi fibam lur haina Ansan Fire Department na phongdoki overpass ke towering deck khangaudena kinthorapagi saktam air dashcam na broadcaster YTN na utli massive road network ki thawak haujiksu changsili construction site ta passenger car singdi chenba ude acting interior and safety minister Koking Dong na mi kanbagi thawak athubada changsinnaba marinaba agency singda order tawki madugi damak maru aiba kuchu khulai sing sijinanaba amadi firefighters singna soida ngamdaba adu tasingna lakhatnaba tawadabani haiki Aroibada maru eba pau amokana pizari. Sanaroi singin numit listingani kun mga pangokre. Governor Ajay Kumar Balana IIT Complex Mantri Pukrida additional classroom ama sangakre amadi numit ini sitakadaba National Conference amaso haudokre. A rebuttal to Manipur ki baat haina mingthonba panel discussion pangthokre. Loinana South Korea da highway overpass kinthorapagi thadokda thabak suba miyoi mari sire tarukna sokle. Matang asida MS PAODAM sanusaba loishinjari mieng tabiri besingbu amukana khurumjari.